अमसुंग स्टेट की फाइनेंशियल शेयर की पैटर्न ओंथोकपा अमदी 𝐿𝐺 बु 𝐵𝐵 हाइना ममिंग ओंथोकपगी मयोक्ता इम्फाल ईस्ट डिस्ट्रिक्ट कांग्रेस कमिटीना सिंदुना वकत खोंजंग चथखरे अमदी अखोई खुंताक लानसिद्री थौना फना हिंखिगने हाइबगी वखलोंदा हिंखिगने अखोई हाइना मिंथोनबा खोंचत अमा ngasi Imphal dagi Kakting Phau bus chatkhre मैम खुरुमजरी नॉर्थ ईस्ट टीवी ने संदोकचबा नुमिदांगी मणिपुरी पाउ मीटिंग ताबिरिबसिंगबु सुरबला माइरेंबमना तराम नोकचरी हौजिक मियामदा पाउ मुचा खाइना पिजरी सेंट्रल अमसुंग स्टेट की फाइनेंशियल शेयर की पैटर्न ओंथोकपा अमदी 𝐿𝐺 बु 𝐕𝐵 हाइना ममिंग ओंथोकपगी मयोक्ता इम्फाल ईस्ट डिस्ट्रिक्ट कांग्रेस कमिटीना सिंदुना वकत खोंजंग चथखरे 𝐺 बचाओ संग्राम रेस्टोर 𝐺 रेस्टोर डिग्निटी रेस्टोर राइट्स हाइबा हिरमदा इम्फाल ईस्ट डिस्ट्रिक्ट की सिंगजमई वांगमा केचुई लेकाइदा पांगथोकपा वकत मीफम अदुदा थोंजू असेंबली कॉन्स्टिट्यूएंसी दा कांग्रेस पार्टी के मिरेप ओइकिबा पीसीसी मेंबर सेराम नेकेन केतिग्राव एसी की हानेगे एमएलए एमडी अमिन शाह इम्फाल ईस्ट डिस्ट्रिक्ट कांग्रेस कमिटी की वर्किंग प्रेसिडेंट लोंगजम कुमार अमदी थोंजू ब्लॉक कांग्रेस कमिटी की वर्किंग प्रेसिडेंट सलाम इवोहल न चिंगुना सरुकिया की वकत खोंजंग अदुगा मरी लेदना पीसीसी की मेंबर सेराम नेकेन हाई सेंट्रल गवर्नमेंट चादा मौद्रा अमदी स्टेट गवर्नमेंट चादा तरा पुथोक्तुना सलाइबा यूपीएल लेंगाक मतमदा हौदोकिबा 𝐿𝐺 बु अनौबा ममिंग थोंजिनबगा लोइदना फंडिंग पैटर्न ओंथोक्तुना सेंट्रल गवर्नमेंट चादा हुम्फू अमदी स्टेट गवर्नमेंट चादा निफू पुथोखनबासिना इकोनॉमी की फिबम फत्तबा मणिपुर गुम्बा स्टेट असिददी एक असि मखा ताना चलाइबा ngamloidobagi फिबम दा लाक्लगनी पंचायत की खुथांगदा लेबाक असिगे कचिन कुयादा लैरिबा खुंगंग सिंगी मियामदा सेंथोक लंबी पीदिबा स्कीम मसी ngasidi अनोब एक असिना थिका गी मवोंगदा ओंथोरक्ले हेना लाइबक थीरिबदी स्टेट असिगे ओइना कुमजा लिसिंग अनिगा कुनि थोइदगी पंचायत की इलेक्शन पांगथोक्तबना जॉब कार्ड की थबक सिंग निंगथीना इंप्लीमेंट तौबा ngamdana लैरी जरक असिदा बीजेपी लेंगाकना चथरक्लिबा थवोंग असिना अपिक स्टेट मणिपुर गी मियामदा हेना चैथिंग पीरगनी हाइना महाना फोंगदोखी वकत मिफम अदुदा सरुक याकिबा केटिग्राव एसी गी हानिगे एमएलए एमडी अमिन शाह हाइकिबदा 𝐿𝐺 असि मरु ओइना थबक फंगदबा मियोय सिंगदा यादबा मखै थबक पीदुना इमुंग पुगनबा हौदोकिबि स्कीम अमनी ओरक्लिबा फिबम असिददी नोमगी सूरगा चरा तांजरिबा मियामगी पुंसी हातनबा होटनबनी हाइना महाकना पेंदबा वाफम फोंगदोकी सेंट्रल अमसुंग स्टेट की फाइनेंशियल शेयर की पैटर्न ओंथोकपा अमदी 𝐿𝐺 बु 𝐵𝐺 हाइना ममिंग ओंथोकपगी मयोक्ता इम्फाल ईस्ट डिस्ट्रिक्ट कांग्रेस कमिटीना सिंदुना वकत खोंजंग चथखरे अखोई खुंताक लानसिद्री थौना पना हिंखिगने हाइबगी वखलोंदा हिंखिगने अखोई हाइना मिंथोनबा खोंचत अमंगसी इम्फाल दगी कक्चिंग फाउबा चटखरे ट्रैवलर्स फोरम मणिपुर TFM न सिंदुना चटखिबा खोंचत अदु कैसामथोंग लैबा RKCS आर्ट गैलरी दगी अयुकी पुंग 9 मखाइदगी चटपा हौरगा अंगानचिंग इकोपा कक्चिंगदा लमथोंगफम ओइखी खोंचत अदुगी पंथोंगफम यौरबा मतुंगदा ट्रैवलर्स फोरम मणिपुर की चेयरमैन RK वुदीमंतना थौरम मपु ओइरगा तोंगान तोंगान बा मियोय कियाना मकोय मकोय की पुंसीदा थेंगनरकपसिंग मियामदा पाउदमखी लोइनना तोंगान तोंगान बा थौरम कयासु पांगतोखी ngasiगे थौरम अदुगी मतंगदा नुंगी ओइबा वरोल फोंगदोक्लदुना TFM की वाइस चेयरमैन सरचान थियामना फोंगदोरकपदा हिंखिगने अखोय हाइबा थौरम असिगी मपुंग ओइबा पांदमदी अखोय असि चही लिसिंग
kayagi mamangdagi yamna mating leina lakiba leibak amani hiram khudingmakta aikhogi awatpa amata leite awatpa amata leitana lakiba khongchat asi ikhang khang hongdana yamna pukning hanthabaga loinana mutkragani haina amana amaga ngangnarakpa phongdoknarakpa sina horakliba mirol angang singda ninghanaba poknabagi achoba maram am oihali masi matam chana thinghongduna aikoi ninghanabagi matam oidri ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯇꯤꯡ ꯂꯩꯅ ꯊꯝꯕꯤꯔꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯣꯏꯅꯅ ꯊꯧꯔꯝꯒꯤ ꯑꯅꯤꯁꯨꯕ ꯁꯦꯁꯟꯗ ꯀꯛꯆꯤꯡꯗꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯀꯦꯟ ꯏꯝꯐꯥꯜꯗꯒꯤ ꯋꯥꯏꯈꯣꯝ ꯃꯣꯍꯦꯟꯗ꯭ꯔ ꯑꯅꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯔꯒ ꯁꯩꯔꯦꯡ ꯊꯤꯕ ꯋꯥꯔꯤ ꯃꯆꯥ ꯄꯥꯕ ꯑꯇꯩ ꯑꯇꯩ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈꯤ ꯊꯨꯡꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯗꯤꯡꯃꯛꯇ manipur haidana organization sigi lising makhada tongan ba sinphamda leiriba miui mayam punsilaga aikoi asa leiri manipur gi dangta aikoi tobiyaba mayam leiri aikoi asa mangdri manipur kaidong dusu khuntak lan siroi haibagi wakalol aduda hingkhini aikoi haiba pandam adugi wakalol adugi makhada aikoi singasi khongchat ama Imphal da laiba RKCS Art Gallery dagi aikoi Imphal dagi mayam laaga Kaching da leiriba angan sing eco park sida aikoi hairiba sida lamthungpham moiraga ngasi thormasi pangthok sabani mapung oiba Olympic gi masana moina hapsin gibani sida ai thamjeningi di marathon haiba masana arena sida hapsilaga ningsingdana makoi matik mathona ma do ningsingna nabagi lakhiba khongchalado asi sokoi Employment Guarantee Act MGNREGA bu Viksit Bharat Guarantee for Rozgar and Ajivika Mission Gramin BVG haina Union Government onthokpa yaningde MGNREGA oina adum thamgadabani haiduna BVG ki mayokta yaningdaba phongdoktuna ngasi India gi mafam sinba thungna changsiliba khongjang sarukam oina mayang Imphal dasu khongjang changsinkhre mayang Imphal laiba hanagi MLA Khumuzam Ratan Kumar gi yumda Restore MGNREGA Restore Dignity Restore Rights haiba thimda pangthokiba wakat khongjang aduda MPCC ki Vice President Loitongbam Tilotama Devi MPCC ki General Secretary Soraisam Manauton Singh Imphal West to District President Thogdam Modu Singh mayang Imphal Block Congress Committee ki President Thokchom Ras Mohan Mitei amadi party asigi masak naiba mioi kyasu saruk yakhi wakat mifam aduga mari leinena Imphal West to District Congress Committee ki President TS Moduna hai kibada MGNREGA na India gi khungang singda lairiba mipum khudimak numit chamani da tadana chamani degi tadana thabak piduna rural area da lairiba miyam da chauna kana ba piduna lakli masida central government na chada maudra puthokpa aduga state ke share na chada tarani adubu BJP gi lengak na maming onthokpa natana magi state na share na Nipu puthokpa aduga central gi share na humpu puthokpa asigi su mathakta karigumba thabak suba matam dasu central government degi approval law ba haibasi Congress party na matam chupada yaning de haiki MGNREGA kangadabani haina India pumbada AICC na changsiliba khongjang ni sarukam oina ngasi Thobal district asu Congress ki thomi singna nomagi charai henbagi khongjang changsinkre Manipur Pradesh Congress Committee na ngarang Manipur gi district kudingmakta MGNREGA gi ek hongba yaroi khungangi lairaba miyam gi hak kangadabani haina khongjang changsinanaba lauthokibagi matung ina ngasi Thobal District Congress Committee na susinduna Restore MGNREGA Restore Dignity Restore Rights haiba Thobal athokpam DC office na kalda laiba Congress Bhavan da thomi singna MGNREGA basawo sangram gi khongjang adu changsen kibani District Congress Committee Thobal gi President and Lukhoi Secretary L Basanta amadi atai District Block amasung Mahila Congress Committee singi luchingba thomi Kiana saruk yaduna changsin kiba khongjang aduda thabak suna bagi hak khusumal gi hak thazaba manghan dabagi hak
hak phangalu MGNREGA bu khudakta hanjil halu constitution gi makhada piba thabak sunabagi hak phangalu India pumbada khwaidagi tabada lupa chamrina suba kuchumol phangalu down RSS down BJP amadi Congress party na yaifre haiba kholau singsu lauki ngasi jangsen khiba khongjang adugi matangda district congress committee thobal gi president N Lukhoina phongdo kibada sahi kya gi mamangdagi khungang gi lairaba miyam constitution na piriba makoi gi hak sing adu MGNREGA na phanghanduna lakibani adubu handak BJP na luching balanga asina adung miyam gi hak sing adubu thupchin naba parliament da bill puthokduna BB Ramji haina ek on naba honarakiba si yam na laibak thibani masida sunatana India gi paisa da hapliba Laiba asigi father of a nation haina sakhang nariba Mahatma Gandhi ki photo bu sel yektagi lauthok lagani haina rakpa si aikoina yabang amloi masi aikoina matam chana thinghong na bagi damak masik asigumba nongmagi chara henduna khongjang asi changsen bani haiki matamamada barota chaneriba paisa ji ulap manghan na bo honarakna mi kaya hakar laudra wahangi nipini hak kaya ki ngasigi manipur khunaya sida aphaba thabak tawduna su amana amabu chingthanaba karem kathaina begi mami ama tariba si semdok minaba changi haina sagolbal assembly constituency MLA RK imona phongdokre wafamasi ngasi mongsanggai de leiba Honeycomb Foundation School gi chahi gi award lanthopagi thoromda phongdokibani mongsanggai boroi makhong lampakta pangthokiba thoromaduda athoiba mitunglen gi warol pireduna MLA Imona makata na hai aphaba society amagi damak ngasi gi horakliba angang singda oza amadi mama mapa oiba singna thaksi kasi tambiduna tambi hoba yamna mak mathau tarakle hauzik society asida thaksi kasi yaudaba yamna karem kathaina begi mawong ama ngasi ba uba fangle aphaba khunai amadi aphaba tunglam chat ama lakna ba ngasi degi hauna pikliba angang singbu thaksi kasi amadi thogalon takpi ba changi tungi yumbi oigadoriba pikliba mahairoi singbu ngalingai matamdagi makong somduna aphaba yumbi ama oina ba hotna minasi mahai sang singda mahai masing tambi bagi mathakta thogalon amadi khunai lon chu mapung fana tambi haina mahakna phongdoki tharamodu da Honeycomb Foundation Charitable Trust के Chairman M Anil Kumar, MU English Department के retired Professor T.S. Ratan Kumar Singh, retired Deputy Inspector S.R.K. Bhuvendra Singh, MU के R&D Cell Director Professor Sheikh Ibohal Singh na mathang sina athoiba mitung thoramapu amasung akhanaba mitung sing oina sarukyaki. Andaman Nicobar gi Mount Manipur da lairiba athobu singi khubam da haikat lekat tamkhre thasi ge tarik manga dege hauraga mioi kuni thoina saruk yaduna Andaman Nicobar da loi tha kiba Maharaj Kulachandra yauna athoba kulhum doi gi khongul liba chat kiba Patriotic Writers Forum PAWF Manipur gi khongchat loi kuni thoina ngasi Mount Manipur da lairiba athobu singi khubam da haikat lekat tamduna athobu singi mafam da ikai khumna bu utkre forum asigi secretary Rakesh Nauremna luching tuna chat kiba khongchat loi sing aduna ngasi ayuk angan bada port lerda leiba Mount Manipur gi hauzik oiriba phibam singsu yengsen ki khongchat aduga mari lenana Rakesh Nauramna wafam kya phongdokladuna hai ki bada Andaman Nicobar gi plot lerda leiriba Mount Harriet haina khangnariba mafam si kumja lising ani ga kunma thogi October gi 13 ta Government of India na Mount Manipur haina maming ontoktuna laioi khraba aikoi gi athauba ipaipu singbu ikai khumna bu utpi ki bani Mount Harriet National Park asibusu Mount Manipur National Park haina ngasidi leipak miyam na khangnare asigumba mafam asida India lengak na semgat chagatliba mafam asi thoidokna peningai dik oidri athobo singi khubam asi matik chana semgat chagatpagi mami tadri mafam asi Manipur lengak ki mari leinaba department na khare henba meeting changbi raga ningthine semgat chagatpiba mathau tai haiba wafam thamki ngasigi tharamadu da forum gi president Nauroibam Khamba Luwang forum gi live members su oiriba film forum Manipur gi former chairman S Mongol Dau Singh Asangbam Zagzit Chongtham Sangita Amadi Langam Devendra na chingba khongchet loi kya na athoba kulhum doi adugi thauna lingjelbu singthara duna wafam kya so phongdoki Manipur wa haniba khanglaiba khongjom lam thamase masina aroiba British ki lam khonje khongjom lam
1891 Anglo Manipur War haiba sigma land famasi haiba land famasi gi matung 1891 gi me gi tang kun ga manga da ni pukhabam kajang adu 1891 gi jun gi tang ni panda Niranjan Subedar aduga 1891 gi August gi tang taragum doida bi tikendazet amadi thanghan general aduga 1891 gi October gi tang taragum doida ni akoina sirai thangal se phasi tawraga kheng tawraga makoi gi punsi bikham lakhi basi hairiba adugi matungda iningthau Kulasandra Maharaj yauna athoba kungani thoyase aikogi Andaman Nicobar ngasi khoina lecture sumba mafam sigi Andaman Nicobar state ni tongan maran among pisalle haraga makoibu loi thakibas 1891 gi November gi tang kungo hongdoi se mastate ni athoba taraga mangana Andaman Nicobar da pungthiyai dana khoina phangjari ba record asi haiba Andaman Nicobar gi athoba kolondoi loi thakiba mayam se masibu ngak senanaba maksibu senariba leiriba Manipur gi adugumba history gi nainariba kanguna so propose tawduna lakpa numit amakani November gi tang kungom doya se aikoi Manipur gi steps function na moina lakpo kanda haiba numit se observe tawni na si aiduna apil tawraga lai adumuk sangsile hai utpani asumai tawdana Manipur da leiriba civil organization wagera club organization wagera imagi mera wagera aikoi itihas ta sagom na dun leiraba jaina dana ta khaba maiting ti amadi khawbusi khungul ji ta fakam masi aikoi leptana aikoi sangsendra lai ngasi si yamna unging nungsiba aikoi kunni togi khongset ase masi Andaman Nicobar khongset ase masi yam unging nungsiba khongset ni aikoi na matam kaya gi mamang degi forum na sumasi chanana gi ona All Manipuri Student Union MSUGI Makada Tongan Bay School College Amadi University Singi election da Mai Pakraba candidate Sing Taram no Okpaki Thoram Amadi get together ki Thoram Palace compound Laiba Maharaja Budasandra College ta ngasi pangthokre United Committee Manipur Youth Sem ki President 𝐻𝐸𝐸 NB College ki Department of Manipuri ki Head Dr. 𝐻𝐸𝐸𝐸 Chalamba Maitei Mayol Energy Solution ki Managing Director Yumnam Devzit amasung MSU ki Advisor Soibam Anilna President Member Oina Sarukya Kiba Thoramadуда MSU ki President Lukram Malang Bana Fongtokibada Science amasung Technology ki Lamda Kham Thengna Chakhotlaba Lairik Laisuda Hidanaraba Matamasida Lamdam Asibusu Khongjel Asida Chatminnaba Ngamnaba Hotnaba Haibasi Yamna Maru Oi Loinana Horakliba Nahasingna Education Asibu Luna Amadi Maru Oina Khanba Mathautai Haiki Amadi Ngasi Iramda Masida Chahi Ahumlom Hazilaklaba Loishinba Ngamdraba Irangasi Lairik Laisugi Mangal Ningthina Fanglaba Kaya Lairabasu Maraibak Maramdam Nungshiba Amadi Kanba Haiba Wakalon Yaudabana Maram amasu oidi lairik fana haiduna achauba mi oirabasu iramdam iyum lairamdrabadi tamduriba khudingmak arembani maramasina haurakliba mahairoi khudingmakna amana amabu nungsi chanabaga loinana angamba mateng pangnaraba matamdada sokhatpa iramdam ama ohenba ngamgani haiba wafam sing fongdoki asi akoi emsuna silaga reception kam get together ma pangthok chai basi maramdi hauji ki modern age as education habisi yamna maru oiba education habise changdaba ya suchoi suidna changda daba adugumba amakha oire modern science and technology akolakpagi matungina hauji education gi lamda hidana ba se nongmonomogi leibak singda nongmonomogi henkalagli maramaduna haiba education gi khongjel asida akoi manipur su haiba education khongjel asi chanminaba mangjit thaba yamna mathau tai habisi अहमद थमजगे अदुगा अखोगी हौरकलिबा महिरोइसिंगसु अखोगी एजुकेशन से अचौब लंबीदा पोरकनाबा होनाबदा अखोई खुदिंग हनब लैतना होनाबा मथौ ताई अदुगा लोइना हौरकलिबा छात्रसिंगा इना हाइजनिंग आइगी नाउ यामबसिंग महिरोइसिंग हाइजनिंग बदी हौजी अखोगी इमालेबा इरमदि मसे सही अहुम हेन जलगलबा लालासे ngasi bobo loisanba ngamdri masigi अचौब मरमदि एजुकेशन हाइरगासु अखोइना लाइरिक खक्तम नतबिदा अखोगी एजुकेशन लाइरिक नाइसु तंबगा लोइना इमालेबा इरमदमबु नुक्सिबा इमालेबा इरमदमबु कनबा हाइबसे या अखोगी फर्स्ट प्रायोरिटी ओइना पिगदमने आइना लाइक लाइसु फना हाइरगा ऑफिसर ओइरा लागला मतमदा आइगी इयुम आइगी लाइफाम लेरमदा तारगदि अखोई आइना तमुरिबा लाइरिकि वैल्यू दो लाइते मरमदुना अखोई हौरकलिबा महिरोइ खुदिमंगना फर्स्ट इमालेबा नुक्सिबा लोइना इमालेबा कि दमंगता कंट्रीब्यूशन तौमिनबा अखोई खुदिमक पुन्ना नुक्सि जानाने हिंमिनबा अदुगा मतेंग पांगनारबा मतमदा अखोई लेबा खुनाइसे चाखोतबा ngomgani education dasu mayol porakani haibo ngasi webse अखोई मरुइना एमसुगी मखादा एमसुना प्रोजेक्ट तौरक
ꯇꯧꯔꯀꯥꯟꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠꯁꯤꯡ ꯄꯨꯊꯣꯛꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯄꯨꯟꯅꯃꯛ ꯑꯣꯏꯈꯤꯕ ꯑꯦꯝꯁꯨꯗꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕꯁꯤꯡ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯔꯤꯕ ꯑꯦꯝꯁꯨꯒꯤ ꯊꯧꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄꯨꯜꯂꯀꯥꯟꯗ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯃ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯀꯃꯥꯏꯅ ꯈꯣꯡ ꯊꯥꯡꯖꯟꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯦ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯂꯧꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯉꯁꯤ ꯂꯧꯖꯩ International Observation Committee on Puya Maithaba Ikopna Chahi Kudingi Wakchingi Kulhumdoini Panbada Pangthokuna Lakpa Puya Maitha Kibagi Ningsing Kumon Chahi Sig Oinasu Ikopna Sinduna Puya Maitha Kibagi Chahi Chaniga Maudra Suba Ningsing Kumon Thorongasi Ariba Kunung Kanglada Pangthokre Ngasi Ayupung Mapantaba Matamda Kangla Atra Mamangda Puya Maiho ꯃꯤꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯀꯣꯞꯀꯤ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯒ꯭ꯂꯦꯟꯈꯣꯝꯕ ꯃꯩꯇꯩ ꯏꯀꯣꯞꯀꯤ ꯀꯟꯚꯦꯅꯔ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯎꯈꯝꯕ ꯃꯩꯇꯩ ꯏꯀꯣꯞꯀꯤ ꯀꯟꯚꯦꯅꯔ ꯑꯟꯋꯥꯔꯤ ꯅꯨꯔꯖꯍꯥꯟ Maitai National Front Kanglei Paki President Chingsubam Wanglembi Leima Manipur State Sumangela Council ke Secretary Yumnam Nilachandra Yauna Milal Wama United Manipur Muslim Women Development Organization Lininghal Nauria Fulo Charitable Trust All Manipur Recognized Private School Welfare Association ki Maru Oiba Thomi Singsu Sarukyaki Thawbal District ki Charangpata Laiba Mangal Institute of Human Resource MIHR na silaga mamangi chahi lising aniga kunmanga ki September 13 da pangthokiba maridak suba state ki thaki Angka amasung maitai mek changdam naba lising aniga kunmanga gi makok mathang taraba singda manamatum yenthokpagi thoram ngasi Nepra Company awang laikai gi mipun sangda pangthokre thoramaduna thabaktagi potharaba MPS officer Toijam Nimaina chief case Khangaboktagi social worker Thokchom Jadumani na president abasung Sur Hospital Khangaboki consulted Gynecologist Dr. L. Somen Kumar, DM University की Botany Department की हानेगी Head S. Mukta Singh, RK Tent House की Proprietor Kaisam Raju, Social Worker, Sagol Sem Joy Chan, Manipur Police की Kharibam Sanathoi, Nahakpam Suranjoy, Social Worker, Tiam Tomba, Sagol Sem Romesh, MIHR Charangpat की Secretary Nahakpam Dolen Luang, Amasung IEBM Santi Debina Guest of Honor Singh Oina Sarukyaki, Pangthok की बचांगदम नबादुगी matangda MIH Argi Secretary Nahakpam Dolen Luang na hai MIHR Charangpa na sinba angka amasung maitei mek changdam na ba si haukiba kumja lising ani ga 19 ahanbo oina pangthoki COVID-19 namade hauzik thokliba lana sina maram oiraga chahi mari pangthokpa ngamkide handak lising ani ga kunmanga da pangthokiba sina mari dak subo oina pangthokibani haurakliba tungi angang mahairoi singi punsida mai pakpo oina bagi pandamda changdam na ba asi pangthokpani handaki changdam na ba sida punna mahairoi lising mari rom saruk yaki yamna transparency laina changdam na ba si pangthoki lakadori ba chahi singdadi chingi mahairoi sing maru oina senapati ukrul amadi none na chingbagi mahairoi singsu changdam na sida saruk yana ba hotnari haiki handaki changdam na badu tongan tongan ba category mari da pangthoki hairaduna punna mahairoi sani kunmanga da mana matum yenthoki hainasu mahakna makha taki mana masing asida sel medal amasung sakhangche certificate yauri Manipur gi ina chatnabi amadi puwariga mari leinaba lairik kaya Iramduna Piyamna Maru oina academic community da thoidok hendokna khangnaraba Professor John Parratt na sahi asigi January amada laikidabada ARCLA gi maikai diga awaba phongdorakli Professor John Parratt kumja lising matamapan kuntra nipan dagi lising aniga kuntaruk University of London dagi doctorate degree fanglaba matung UK da laiba University of Birmingham ki School of Historical Study da Professor oina thabak toram ki mahakna hinglingai matamda Africa Pacific amadi Manipur ki khiram kaya da research toram bata natana lairik kaya phonglam ki mahakna lamdam asigi damak khotna biramba sing asibu ikai kumna utpa oina mahakna ARCLA da donate toramba mobile naijaba photo lairik document chingba sing asigi exhibition ama lakliba January gi tarik 19 dagi February gi tarik ama fawba singjamai wangma begapati laikai Imphal East laiba ARCLA gi exhibition hall da pangthoklagani masida niyam chu saruk yaba laknaba ARCL gi maikai digi phongdorakli
Maitai Pangal Register Pharmacy Association of Manipur MRPAM Nasinduna National Pharmacist Day gi Palanthorom Pangtokre Thoramaduda MRPAM gi General Secretary MD Azimuddin Sahana Haikibada Pharmacist sing asi frontline healthcare professional makoina hidak langtak sing sep amadi rational oina sizinahan bada chawna thodang lori who ensure the life and rational use of medicine, patient safety, public health, quality healthcare Lehan bada makoi gi chawna thodang leheba wafam thamki loinana MRPAM gi maikai degi miyambu seva tawriba pharmacy singda pukning thogatki Kumzali sing aniga kunmari da pangthokhiba NEET state topper oikraba Sida Rajkumar oikre amadi Rajasthan da laiba Prince Idu hapna NEET G amadi IIT examination da mahiroi masing yamna pass tawba ngamba institute am oire haina British Career Pioneer PCP gi managing director Onkar Munna Fongorakli ngasi Prince Idu hap sika Rajasthan sinduna RIMS ki Jubilee Hall da pangthokiba Mega Career Counseling Seminar 2026 ki tharonga mari leinana fongdokibani haugalakliba mahiroi singna mana pamjaba hiram singda karamna chatkani amadi mama mapa oiba singnasu macha singbu karamna guide pigani haibigi matangda pangthokiba Counseling ke thoramaduda Prince Career Pioneer PCP gi Managing Director Onkar Mun Career Asima ki Coordinator Pramod Kumar Mayol Modern College Porompat ke Associate Professor Chandam Rajan amadi PCP gi Mentor and Executive Officer Narendra Singh Sekhawat na thoramadu gi atoiba mithungnen Singh oina saruk yakhi thoramadu ka mari leinana PCP gi Managing Director Onkar Mun na hai ki bada Mahakna makha taraduna Manipur da lairiba medical college marida medical tamliba mahiroi kaya amadi PCP Prince Idu haptagi mahai tamlakpa mahiroi kaya yauri masida natana NEET 2024 da state topper oiduna hauzik RIMS da medical tamliba Sida Rajkumar su PCP da mahai tamlaga Manipur gi topper oiba ngamlibani loinana ngasi pangthokliba seminar asisu education sector da miteng thamduna ahongba puraknaba pandamda amaga gi marakta interaction tamnaduna mahiroi singna pamliba pandam adu karamna phanghangene haiba sida khana nainagadawbani Loinana Prince Education Sika Rajasthan ngasigi Leibak asigi oina education gi lamda khwaidagi mangjin thaba institution ama orakli masigi makhada leiriba school college tuition center singda mahairoi lising yankhai gi mathakta mahaitamli masigi manungda mahairoi lising kunlobna PCP gi hostel leiri loinana institute asigi leiriba hostel sing asisu yamna Cheksin batan natana mobile free oiba campus amasu oiri mobile free ohenbana mahairoi singbu mobile legi laptop handuna makoi na pamliba pandam adu yaungna ba hotna bada arembada mata manghandana ba hotna badi loinana mahairoi singa leiriba hostel campus asi switch ama khaktana hangba ama khaktana loan duna leiba safe oiba hostel ama oina thamli haina su fongdoki Maitai Nat ki thorom singda kaitharakliba macha sing thingnabagi dama kumja lising aniga kunmari ge August ki tarada leipak miyamna lawkiba warep singi matangda khana nainabagi mifam ama pangthokare Keirenphabi Chanura Laisem Loop Keirenphabi Sporting Club New Era School Applement Club Keirenphabi punna kucham naduna Keirenphabi mayai laikai mandapta pangthokiba mifam aduda Longjamcha Sanatoi Vice President Iol Loitongbam Devsan President Bal Nepram Bimola Devi UWODO Ningthaujam YMB Secretary Chanura Laisem Loop Tongbram Rajan President New Era School Applement Club Keirenphabi su sarukyaki mifam aduda kaitharak laba chatnabi singbu kannaba miramgi matau tamba thabak sing lepnaba warep sing lauki Chief Association Foothills amasung RNCM Frontier Organization gi maikai degi lambi kakpagi thabak chatharakpada akan mamong da yaning da bafongdorakli government na German Road Tiger Road semba yaroi haina order thokraba matungda huran lonada ahing nungkhil khaktana nagagi lam dolang khudau amasung nungang parengda slang Namdai lam manungda lambi kakpagi thabak chatharakpada asi athubada governor na mideng changbinaba appeal torakli karigumba thabak asi leptrabadi maduda tholakpa tekchak pumnama governor amadi lambi semliba kuki singna pugadabani haina Chief Association Foothills amasung RNCM Frontier Organization gi maikai digi fongdorakli
Maitai irol iyek loina silol apun balu milal kanglei paki chahi hum haibadi lising aniga kunmanga dagi lising aniga kunipan phawbagi thaupu gadaba sing wasak lobagi thoram lakliba tarik tarani thoida lining tau sanamahi temple board hayeng khongban da pangthok lagani haina milal gi secretary publicity soibam arunna thadorakpa cherol amada phongdorakli Wangwe Assembly constituency gi hanegi MLA Oinam Lukhoi gi lamjing makhada Mayol Medicare na sinduna Thongkhong Lakshmi Bazar da mega free health camp ama pangthokre health camp aduda dental ENT psychiatry medicine ortho amadi pediatric yauna department nipana saruk yaduna pangthoki Thongkhong Lakshmi Bazar yumnam huidrom pawbitek Wangwoi thiam laisangkhong top sifai upokpi mutum fivau Chabung company chirai asina chingba khungangi tongan ba mapap singdagi miyoi chamuga kunlom na kem atuda sarukya khi loinana layeng balak pa singda hidak langtaksu lem na yenthoki Mayol Medicare gi managing director Dr. Vidyanandana health camp aduna miyamda ana ayek yorakpada kharada oirabasu mateng pangwagi pandamda pangthokpun haiba wafam thamki Taruk lak suba tha amagi oiba resident winter judo camp ama mayang Imphal laiba mayai lambi sports academy na sinduna judo federation of India center mayang Imphal gi judo indoor hall da ngasidagi hawdokre ngasi hawdokpagi thoramadu mayang Imphal assembly constituency gi MLA oiriba Keirenphabi Singh District Industry Center Chandel gi Thaupuriba Thokjom Bijoi Singh Manipur Judo Association gi Secretary Thaupuriba Sobam Indra Kumar amadi General Manager District Industry Center Imphal West gi Thaupuriba Ahaibam Loken Singh atai masak naiba miyoi kya sarukya khi amadi MLSA coach Singh Sanaroi Singh pumnamakna judo writer camp hawdokpagi thoramaduda sarukya khi thamagi oiba resident winter judo coaching camp ka mari leinana mayang Imphal AC gi MLA Keirenphabi na phongdokibada Manipur highway state ama lei haina malem gi miyam dap saptak pangamliba si sana khonaba na mapung oinani Sanaroi Singh gi damakta kaithokliba budget Sanabu oide sanaroi amani haina Manipur bu saktak naba tholakliba sing awa ana nanglaba imung singna anambani maramaduna makoi bu pukning thawgatuna sel gi mateng ningthina piduna Manipur gi damak mingchet purakpa ngamnaba honabagi tangai fadaba lei heba wafam thamki Imphal West ki manung chana leiba Tharoism ground da Bank of India staff Manipur na sinduna pangthokiba first interbank friendship tournament ki mari nichanba numit ki sanakiba match da MSCB na Bandhan Bank pu ran kunthra nitoi henduna maithiba pikre loinana MSCB gi Sanjit Laisram na man of the match ki mana lokre Tare Suba Gesko the Golapati Social and Cultural Development Organization Trophy 2026 the 7 state level 9 A-side football tournament ki tare ni chanba anumita IGFC Hata Golapati na Loktak Machan Golapati bu Panjal ahum anida maithiba pikre amadi IGFC Hata Golapati gi jersey number 30 Jamina man of the match ki mana lokre Galaxy Cricket Club na sinduna first state level KCC Open Tennis Ball Cricket Tournament 2026 Kurai Sarjor Laikulem Big Ground da ngasidagi hawdokre hawdokpagi thoramda Lairen Lakpam Birahari President All Manipur Chaibi Association Pangambam Jugesor President CLD Club amadi Laisemba Thongam Chairperson Kurai Laisemba Laikai GP na athoiba mithunglen oina sarukyaki ngasigi ahanba sanakiba match da Laikai Taramathoina Taramatoi Brothers pu ran ahumda thoiba ngamki loinana Laikai Taramatoi gi thokchom milanna man of the match ki mana fangkre Aroi bada maroi ba pamukana pizari Central amasung state ki financial share gi pattern onthokpa amadi MGNRE GBU BBG Ramji haina mami onthokpa gi mayokta Imphal East District Congress Committee na sinduna wakat khongjang chathame amadi aikoi kuntak lansidri thauna fana hingkigani haibagi wakalonda hingkigani aikoi haina mingthonba khongchat ama ngasi Imphal lagi kakting phawba chatkre
Sandok Jaba Numidangi Manipuri Pau Mutang as Loizari, Miding Tabidi Bapuna Umpo Mukana Kurumzari.